Cheiraoba lakpasida handaki chahiga mari leinana Brisha Rashigi amu yengminarase ko. Brisha Rashigi oina ahambada hadi Brisha Rashigi ruling planet se Venus ko. Venus haragadi luxury planet ni ko aduduna yaragadi Brisha Rashingai gi oina harasina ko fragrance kumba chelanbase. Samsamna habada hadi perfume kumba kai kumba hadi amna tangbana traga sura hongba khotpa leina ko adumba kitang use to biu ko. Isha nan ba khotpa se hena phagani akoida aduga amana iruzaba khopa adumai tawraga hadi rose water si irai gumba kitang adumaina gumba happy ba ko aduduma leire ko ado ahambada khoi Brisha Rashigi matang da hadi tawruba thaba inkhang mai pakani ko handaki chahi se growth leigani thaba inkhang to matamta growth leigani success leigani khudong chaba gumba kai gumba adumaina yamna lakpa oina leiri ko handaki chahi se relationship ta hain harase relationship ta na mari amuk ena phabado ima baba ga oiro family ga oiro natraga aigi partner ga harase ne ko amai tawraga aduga amana Satrangai win am pay ko handaki chahi se especially competitive exam gumba thaba nga ngai gi oina haragadi paisa nong sha kai gi matang da khatang fluctuate gumba kai gumba dumai lai kani ko ups down gumba lai ba fluctuate lai ba haragadi amuk su la kani amuk su khitang dumai tawne to hari sida lai na ko hadi pakhat pa khot pa tawbi ganu ko hadi cham na hadi ki na harasne ko hadi si kamai tawraga phagada ge hakata patience lai ba hadi thakat pa pakhat pa gumba dumai na gumba tawbi da ba ado sida lai na ko khoi gi remedies na tra khoi na sum tawba ya ba handaki chahi gi na haragadi crystal sala ase ahambata ko crystal da khoi gi rose quartz gumba kai gumba dumaina sibiyu ko aduga amana tiger eye siba yai lapis gumba kai gumba siba yai ko aduga amana akoina keno tawgada se green color gi phi amada ko green color gi phi amada ngasai na haijagi ba crystal se ahum se dagi na harase ba rose quartz se ko hadi se egi lucky keno oidoni ko hadi rose quartz gi tumbles macha mane aduga pyrite macha mane aduga black tourmaline macha amaga hapaga ching khatang hapaga ko ching chamach mukai mukai na harasne ko adain taraga hapaga si se phi asangbam da kiraga aigi lokada thambiyo aigi daw paisa aduga mine jindana ba khotna ba aduga thabain khang taw matam da hena phana bagi damakta aduduma leire ko aduga yaragadi thang jana traga leba popo gumba se akhogi meramis gumba tawbiyo ko hadi ka osum aina ngamgada ba pot ama aina kakchaba aina khalliba aina ningi ba poto phangdri phauba aina khallaga ko aduga amana akoina tawo yapse akoigi thangja gumba numitchida ko lei higok machu haragati prajita gumba kai gumba leina ko leiba manung da phumjan biyo sise sisina amuk leina ko aingonda haidi ayeda pan gumba leiba khotpa adumba mayam do adugi remedies macha ama khatang ne ko aina mayam da share tawjari se adu sida leire Brisha Rashigi oina ai mathang adum hapjarage mayam adu simasu mayam kitang follow tawbiro ko haidi hena phanabagi damakta 2025 se thank you